ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ PUBG ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯒ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯗꯕꯗꯣ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯅꯤꯗꯣ ꯇꯥꯛꯆꯒꯦ꯫ ꯁꯤꯗ ꯑꯣꯄꯜꯁꯤꯗ ꯄ꯭ꯂꯦ ꯊꯥꯗ꯭ꯔꯣ? ꯁꯤ ꯄ꯭ꯂꯦ ꯊꯥꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯄꯟ ꯑꯞꯗꯦꯠ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯃꯐꯝꯗ ꯍꯥꯏꯖꯒꯦ꯫ ꯁꯤꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯁꯤ ꯁꯦꯠꯇꯤꯡꯗ ꯂꯥꯛꯄꯤꯔꯣ꯫ ꯁꯦꯠꯇꯤꯡꯗ ꯂꯥꯛꯄꯤꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟꯒꯤ ꯁꯦꯠꯇꯤꯡꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯁꯤꯗ F ꯍꯥꯏꯕꯁꯤ ꯁꯤꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯃꯦꯅꯦꯖ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯗ ꯆꯪꯕꯤꯔꯣ, ꯃꯦꯅꯦꯖ ꯑꯦꯞꯁꯤ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯍꯥꯏꯕ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯁꯤꯒꯤ ꯗꯇꯥꯁꯦ ꯁꯤ ꯀ꯭ꯂꯤꯟ ꯇꯧꯕꯤꯔꯣ꯫ ꯁꯤꯁꯨ ꯀ꯭ꯂꯤꯟ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯁꯤ ꯐꯨꯟꯕ ꯇꯧꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯣ, ꯑꯗꯨꯒ ꯆꯪꯉꯣ꯫ ꯆꯪꯕ ꯃꯇꯝ ꯁꯤꯗ BGMI ꯅ꯭ꯌꯨ ꯑꯞꯗꯦꯠ ꯊꯥꯕꯤꯔꯣ, ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯞꯗꯦꯠ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯅꯕ ꯊꯣꯛꯂꯛꯑꯒꯅꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯑꯗꯣꯝꯅ ꯀꯥꯟꯅꯩ ꯈꯜꯂꯕꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫